JAKURADHOR massacre gi mayok da tha asigi taramathoi da Kakching ASIGI MLA gi yumda miyamna THOMJINKHIBA ADUDA CHENNABANI haiba MEEOI mari police na PHAJINKHRAGA ngarang CGM THOUBAL gi court da PUTHOKLUBADA court na jail da Thajinkhi Haiba Wahouda Kakching gi Meeyam Amuk Hanna Hourakhre ngarang numidang wairom MEEOI chani rom na Kakching ASIGI MLA M Rameswar gi yum tamna THOMJINDUNA MEEOI mari jail da Thajinkhiba aduga mari lainena khongjang changsinki adomainamak MLA gi yumda BSF amasung Kakching Police Kakching District Police na Jackson na ngak senduna leirambadagi sangsin bangamdaduna miyam aduna Kakching Police Station tamna laki khoi sauna raba miyam aduna Kakching Kaithel manaki khongnang mari phangba yausilakbada mafam aduda leiramba police personnel sing tamna nungna thomjinki miyam adu Kakching District Police na angamba pambai puthokduna athingba piki amadi Kakching Police Station yausilak hankhide adomu ainamak miyam adu control taunaba hotnabada police ki maikedi smoke bomb amasung tear gas na chingba singkapki madugi paukum oina khongjang loi singna su police tamna nungna thomjinki thaudok aduda BDF personnel ani nungna panbadagi aso apanangki soklaba personnel ani adudi Kakching Kaithel machadagi Alvis sahi 38 amasung arong nongmai khongdagi Siam Sundar sahi 37 kawi soklaba personnel ani adu Kakching gi ima hospital da pukhatuna laikanaki Nibidang pung taramathoi phawa nakal anigi marakta muknaba adu loisin khide haina su paus na makhatari panbaya badi irang asna maram oiraga Kakching district ta ayuk pung manga dagi numit yung ba phawba curfew gi athingba kongthok lamba adu ayuki pung mapan phawba damak komthok lagani haina district asigi district magistrate na thokpa order mana khangan khiba laikhrabani